Thoubal District ki Tongan Tonganba Mafam kayada ngarang numidang su kuki khutlai paiba singna maitai micham miyamda landarakpa chahi ani fazin lakadoraba asida maitai singbu kannanaba amadi Manipur gi saktam kaiba yaroi haina masagi oizaba pumnamak thadokduna khungakliba icha singbu hiram amatada faba punba yaroi haina ima iben singna khongjang changsinkhre chingtham maira paibi amadi club singna sinduna chingthamda luching purel korongan bagi mathakta paliba case handokadabani iraibak ifurup ki damakta thorakliba icha singbu matu nama sokpa yaroi India lenga ki thawong yaningde Manipur gi saktam kaiba yaroi haiba kholaw kaya lauduna khongjang changsinkhre khongjang aduda saruk yakibi maira paibi luchingbi amana fongdorakhibada chahi amaga thamapan fazilaklaba lan asida iraipak ifurup sokpa yaroi haiduna icha singna ahing nungthil nongju nungsa khaiduna chingkhong chingyada awa ana pumnamak thadokduna hotnajariba icha singi matu nama sokpa yaroi icha koraw nganbagi mathakta NIA siriba maral ima iben singna yaba ngamloi ziribamda thokiba angang ahum nupi ahum punna miyoi tarukpu yamna tamthina hatok pikhiba yamna thamoi sokpa thodok adubudi India lengakna kari thorang lokhat pirabage aduga maitaida onsilaga charge sheet thangatuna iramdam ifurup ki damakta thawai khubak ta haptuna chongthorakliba icha singi mathakta sirakliba maral singasi ima iben singna yaba ngamloi maitai aikhoibudi yamna minungsi chawbani adubu maitai aikhoida singnarakpadi kaidaunungda tung hallaga cheloi mayoknaduna maithiba oigani haiki India gi michang mikhai naiba lo maitaida khakta panba yabra karigi damakta ngasi fawbada thokriba thodok sing asigi langla langjil puthokpi dabano haiba wahang hangladuna ngasi India lengakna chathariba sing asida yaba ngamloi icha korau nganbada siriba maral sing athubada handokadabani haina su makha taki khongjom bazar da su khongjom circle mairapai bi amadi club sing na sindana khutta mairapai duna khongjang changsinki India lengak ki thawong yaningde icha korau nganbagi mathakta paliba case handokadabani iraibak ifurup ki damakta thorakliba icha sing amata sokpa yaroi Manipur gi saktam kaiba yaroi haiba kholaw kaya lauki khongjang aduda saruk yakibi mairapai bi luchingbi amana fongdokhibada mamang chahigi me ahumdagi hawduna lamdam masida thokliba lan asida iraibak iramdam gi damakta thawai kubak ta haptuna ima leibak kaiba yaroi haina ngasi fawbada iraibak ki yetumda pakpa iful ama fawba mapandagi changlakpa mitop singda piroi haiduna tumba chaba khangdana chingkhong chingyada ngak senduna lakli adubu icha sing asida NIA na laukhatlakliba case asi ima oibi singna yaba ngamloi icha singi damakta mama oibi singna hanba laitana thengna khigani haiki iraibak ifuru sokpa yaroi haidana khona jariba isa sing ngasisu matunama amata sokpa yaroi imagi damakta ima lebaki damakta ngangliba isa singbu aikhoi ima ibel aikhoina macha singzigi matunama tappa yaroi haidana ai ngasi media gi thongda haijari chakoro ngambagi mathakta siriba NIA na siriba maran singa je akoigi mera pabi singna sunga yaningde hek hobadegi hauna akoigi lebak ase akoigi war sina marmaga khoji we are suffering from that war adugi war sina marmaga khoji amna waraga leiringi mathakchida isa singjina thokpiraktuna ima lebak kandaba yade akhoi leiringi da ima lebak ki lebak machira majitumda pakpaba mirai chamirop tumna loba yaroi haina chongthoktuna ngasi dagi how de landu dagi hauna ngasi pabo mokhoina chongthoktuna mathai khubakta haptuna marebak ki damakta thoglaktuna sibana bakhangda gai singa chingkhongda mokhoina hona biraga makhoida paliba NIA na paliba kesinga se akhoi gi mera pabi singna sunga yaningde mase yaba sunga ngamoi makhoida siriba maransinga je lokthokpiu makhoida siriba maransinga lokthokpi pabo akhoi gi khongjom bazagi apunba khongjom sappa madagi akhoi gi apunba maira paibi kalam naharon sing na akhoi na akan ba khongjang changsan gani si lokthokpi pabo akhoi na makhoi gi damalep kani isa sing se akhoi mama akhoi lengi da sungsok sokpa yaroi